ngasi phong hiba toan machi phong singa masum thokiba thodo wathok singdigi maru oibe I pausing khonggocharaga Manipur top channel gi maikedi gi ma'am na thamjagi ahanbada ngasi leibak sigoiba covid-19 update ma'am da share tawjaramge haukiba pung kunga mari asida leiba asida miyoi lising nifuga mathoiga sahumga marfuga humdoi nauna covid-19 positive oiba thengnarakre aduga haiba pungpham haibidi haukiba pung kunga mari asida COVID-19 na sibigi sangsi khangta taraktuna supnatagi miyoi sawnga tare laikhidre hainasu health ministry digi thadorokba data amana makata na phungdorakli atopa pawmana laikhidab sinmi ahum gi manungda ama positive oiramle singning khaibadagi laikhom lainang amadi atik akai marakta phumjinbadagi laikhidraba jiribam Imphal railway line gi thabak suba sinmi ahum gi manungda ama covid positive oiramle Pawgi likun amana hai thasigi taraga mapanna thokiba singning khaibagi thagdokta laikhidraba sinmi ahum adugi manungda ama covid positive oirambadagi hakchang sing postmortem Toudana JNIMS ta Thamli thasigi taraga mapanna nungthil pung ahum lom tabada None district ki manungsanba nungba police station gi awang nungsupta kilometer taraga manga rom satlaga leiba thingau area da lebak thiba thogdo da thokibani NF railway gi makhara mafam aduda box kalbat sembagi thabak sa tharingeda khanghauduna singning khairakpadagi laikhom lainang amadi kalbat sanbana sijinanaba polam singi atik akaina sinmi ahum adu phumjin khibani laikhidraba sing adudi West Bengal gi Howrah district ki manungsanba Nabanari taladagi Kartik mandal saini fugamanga Assam gi Nagaon district ki manung Sanagal laiba utar Borbildagi Munuraba se kunga mathoya masum Dipraba se taragani pani Triveni construction kauba lanai farm amagi makhara thabak subani hari hanasu pawsna meksing phungdorakli mayamna khangjinbada kanagani khanba content amana angang masa singna ahaldagi virus hena thengnaba ngami primary school hana hangadabani ICMR COVID-19 virus asi ahaldagi di angang masa singni hena thengnaba ngami ahalga anganga virus asigi antibody exposure gi mawong manaragasu angang singni hen fazana thengnaba ngami haina Indian Council of Medical Research ICMR gi Director General Balram Bhargavana haidi ICMR Director asigi matung ina secondary school sing hangba hodrungai primary school sing hana hangdokpana asumbo oigani adubo thaba asi school gi oza amadi staff punamak mapung fana vaccination chathraba matungda tawgadabani loinana school hangdokadaba district adugi covid license sandokpagi sangi makha pona tawgadabani nasu hairi Balram Bhargavana phongdokpada ahal singdagidi angang singdana viral infection asi thengnaba ngambagi sang yamna wangba heli hiram sida thijinwara angang singi lungs ta ACE2 receptor yawagi sang handabana oibasiyai adubo antibody exposure serio surveillance sathabadadi angang singa ahal singa sa manaba thengnai maramasina coronavirus ki laisat mayoknaba marakta scan dinabian leibak singdadi primary school amata thingjinba tawde hanagum lairik tambiri maramasina India da virus ki phibam phagat le haiduna school hangdokpagi wafam khanaba taragadi primary school singhana hangdokpana asumba khongthang oigani hairi ICMR director sina phongdorakpada sahi taruk tagi taragateret fawda leiba maru eba wafamdi survey da yawba angang tangkhai amada antibody gi presence ningthijana thengnai sahi taruk tagi mapan phawbagi angang singda zero positive rate sada 57.6 sahi taradagi taragatere fawbagi kangluptana sada 61.6 oiba thengnaki phibam amadi state amaga gi marakta khenaba kharadi laigani aduga sahi taraga nipandagi nifuga mari fawbagi kangluptana antibody gi sang asi sada 100 gi mathakta oi maramasina angang sing mahi tambagi haunaba warep asi district ki thaktagi positive rate amadi license sandokpagi sang yenglaga laubana sumgani hari ACE2 receptors asi haksang da yawba protein makhalamani hairiba protein asina covid-19 thoaliba virus asibu miyoibigi haksang da changba ngamhanba amadi sandokpada mateng panglibani hairiba protein gi sang angang singda sang yamdana yawba haibigi arthadi covid virus changba natragana nabigi sang hanthagani haibani protein makhalasi wangna yawbigi matik corona na soonbasu helibani haina sufungdorakli
Maka Satarakona Tentang State Siki Wang Bratopa Paukra Mam Hapsage, President Hartkraba Matung, Haiti Anova Prime Minister Hapkre, President Zobel Moisibu Mi Hatpagi, Taurang Amada Numena Captain Hartkraba Sayol Anigi Matung, Haiti Governmenta, Formal Oina, Ariel Henrybu Prime Minister Oina Hapkre, Henry na Prime Minister Githabak, Pube Hek Hobuga, Laikidraba President, Moisigi Mapam the Ikai Kumnaba Utuna, Minute Ani Tumina Leptuna Awaba Fong Labamatung, Wangang Bahodopada. Violence gang singna inot haplaga Haiti asi ain leitraba laiba amagum salai duno lakli maki maikaidigi September thada pangthoknaba thaurang toriba President Mikhalda ngamliba makai voter masing yamna bot thadaba ngamjanaba phibam ama thamba pami hairenasu pausna makhatana phongdorakli makasa tarakpoina topa pawamana Assamgi Barpeta jilada Labukta Hauriba Mahai Marong Sarubadigi Usik Mayamama Sirakliba Adugi Maram the Tiganaba Raja Forest Departmenta Kangan Kre Haidi Amasum Ningthokaba Numita Bohori Silgon Kungangda Pautaba Labuk Amada Sakta Ruba Sendrang Yano Usik Mayamama Sire Haidi Amasum Taudo Adu Tizinanaba Amasum Action Taken Report Pikalangabasu Kangan Kre Haina Paus Namakatan Fundurakli Amaramdana, Shiribadugi, Maram Kangdonaba, Shiribu Usek Singadu, postmortem, Taunaba, Takre Hadi, Amasum Kiesama, Tauduna, Singnaba, Muama Fari, Hanasu, Paus, Namakatana Fondorakli. Amasum Paus Lushilla pointing a sifong if a fong sing the Maru ebe headlines Kramyam that times again. Hanbada, Fogalapa Har, Lomi sing the Hong of Fangre. How keep it like Kungamatoret Hawal District, Kongzon Police na. Samaram Lam Kaida Liba fertilizer Yon Batukan Kradigi Mamal Hen Yolambarigi Fogalaki Bahar Singadungas District Magistrate Taubalna Kangalakwi Matu in a District Agriculture Officer Taubalna Lomi Singat Langana Lepa Mamalda Hong Yolhan Krehadi Amaramda Huran Bani Haiba Hum Pu Amasire Citizenship Ki Lyric Fonkre Habama Aduga COVID-19 update Ngarangi Pungkun Marigida Miyoi Taragama Sirga Lissing Amaga Contraga Nitwin Fogat he have a report Masutawi Aduga positive Oibidiki Kahan Awa Mayuk Naribising the Asa Taxing Tangbankre have a palmus Fongli film producer Amasu Oidiba social and cultural activist Rakesh Nauriamna Tentada Minung Sigi Tangbang Torm Hauto Pagaluina How's COVID-19 Positive oirabi kahen awaba mayok nariba miyoi kunga tretki imungda maki maikaidigi sengki jimanga manga kaloinana nongmada sangraba yadraba asa athak sing tengbang kre haba pawmusu fongnari amaramdana moirang water supply scheme mapu pandaba ka manare lupsing MP laisema sana jawba thagatpa fongdok narakli covid ka mari lainana awareness drive gas satakre idul adagi khudol oina Koilas Thaba Loira Lambi Miamna Kushina Kre have a palm was phonary. Amasum Loshila Pone MPCCG press meet ama Congress Bawanda Housi Pangtokli have a palm was a social media sing that Matangsina Takanara Ledubo Kari Karamba Maru Eva Paul Lebege Hive the Housi Pugi and Sapsana Pangwangam Zedri Dugamayam Sungsoi should an epoxy update of Zerake, Miamungaminaduna, Lamina si Highness Manipur Topsinel Gimekedi Miam the request of Zeri. Aduga Housiko in the Mamatan said Lucian Zeragi Amazon Patoksa Hiva, Sokibulan Kibior Simamanga Pikin Sierra Matan said Lucian Zeragan. Thank you.